سورة النمل تقدم ياسي. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. طاسين تلك آيات القرآن وكتاب مبين هدى وبشرى للمؤمنين الذين يقيمون الصلاة ويؤتون الزكاة وهم بالآخرة هم يوقنون إن الذين لا يؤمنون بالآخرة زينا لهم أعمالهم فهم يعمهون أولئك الذين لهم سوء العذاب وهم في الآخرة هم الأخسرون وإنك لتلقى القرآن من لدن حكيم عليم. طاسين مكويسي آيات سيني قرآن جي أما سون لايريك أما جي ما يكسين لبا لمزين أما سون هراو باو وينا تازر بسيندا الله تازر إيمان برپمي سيندنا لمزين سو سيكسينا لمزين ويدا أدري هراو باو سو سيكسينا إخوة لمزين فانبرا فاندبرا نترغا سيك قرآن سينا إخوة هراو باو فانبرا فاندبرا هيبسي चेक तौगदन नमाज पुखचबसिंगदा जाकात पीबसिंगदा अमसुंग आखिरत पु मखोयना चेतना थाजबसिंगदा नमाज पुखचबसिंग नमाज एदि सेनबदु जाकात ने अदरे आखिरत ते चेतना थाजब अदुम मिसिंगदा तसेंगनमक आखिरत पुथाजदबसिंगदा मखोयगिदमक अखोयना लैतेंबिखरे मखोयगी थबकसिंगदु अदुना मखोयना कोइचत चटली ममित उदना फजना उखरे लैतेंबिखे मखोयन तौरिब थबकसिंगदो अदुदा फजना हराउदा लैखरे ओ ए यारदना ओक्तन मखोय पेनजदना नुंगाइजदना कुरान सिदगी लमजिंग लौदबा थाजदबसिंगदु मखोयदो अदुगुम्बा मिसिंगनी मखोयगिदमक लैरबनी फटखिद्रबा दंदी अदुगा मखोयदो आखिरत्ता ओइरगदबनी ख्वाइदगी मांगजबसिंग तसेंगनमक मुहम्मद सल्लल्लाहु अलैहि वसल्लम नंगोंदा खुदोल तंबीबनी कुरान सि सिंगलबा खंगलबा अमगी मनाक्तगी खुदोल नेबसि लियो मूसाना हाइखिबदु मागी इमुंग मनुंगदा तसेंगनमक अइंगोंदा फावरे मई अमा यकरि पौता लौ याम मुन्ना खंदगदम हिजिक मरक सिला इशल्ला तसेंगनम अइंगोंदा फावरे मई अमा अइ पुरक्के नखोइदा मदुदगी पाव खरा नत्रगा पुरक्के नखोइदा अचाकप मैहुम अमा नखोइना नसा सागत हन्नबा अदुबो माना मदुदा लाक्लकांदा कौरक्खि मंगोंदा याइफबगे मसकनी मईसिदा लैरिबसी अदुगा मसिगी अकोइबदा लैरिबसी मतिक मंगालनी अल्लाहगी तैमु पुनमकी रब्तुगी से हैरखे नत्र मुसादा ओ मुसा तसेनम आई अल्लाहनी पंगलबदु सिंगबदु लंगथौ नंगी चैसुदु अदुबु माना मदुबु उबदा लिंदौना थेकोइना चटपा माना तुंग हंदोरखी अदुगा हन्ना येंखिदे हाइबिरखी ओ मूसा कीगनो तसेंगनमक अइगी मांगदा किनिंगाई नत्ते पाउबुबसिंगना सिग आयात अनिहुम सिरसु मैम मेसेज फजब याउखरे मूसाना चंगजिलुरिसि मंगानदु उबकांदनेबा अखोइसु अल्लाहगी लारिकसि रसूलना पुरा लाइम नद्रो कुरान सि आयात सिंगसि नथकता हाइख्रिसि अल्लाह मनाक्ति लाइम सिगिसि अखोइसु कुरान नि हाइ अल्लाहगी लारिकनि चंगिमे मंगालनी कईगुम्बा कानबा खरा फंगदरान अदुदा हुजिकी चंगुकांदा अखोइदा कीगदा पोसु थेंगनायब अखोइना कहेदा खंगदबा आयातसु थेंगनबि आय अदुबो अदुइ मतान जादरो कीबा यादेबा हमना हाइबदा अल्लाहना सबर तौ हाइबा मफम लैरिदना अखोइना खांगु ngамदबा अदुदगी येंगनबगा थेंगनबगी मतांगदा कन्ना जिदु जे तौबदा कीगनोना हाइरिदना इगनो इलोइनरियाना हाइद्रो पैगंबर सिंगदा अदुदा अखोइदि खंगदरा खंगनेबा अदरे फिरौनना कखिबदु
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯝꯒꯗ꯭ꯔꯥ ꯖꯥꯗꯨꯒꯔ ꯏꯃꯥꯟ ꯄꯨꯔꯛꯄ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯀꯨꯔꯥꯟꯁꯦ ꯆꯪꯕ ꯀꯥꯟꯗꯅꯦ ꯑꯉꯛꯄ ꯈꯨꯗꯝ ꯂꯥꯞꯅꯗꯤ ꯑꯜꯂꯥꯍꯒꯤ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤꯗ ꯑꯩ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯅꯨꯔ ꯃꯉꯥꯟ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯆꯪꯒꯗꯧꯔꯤꯃꯦꯕ ꯆꯪꯉꯨꯕ ꯀꯥꯟꯗꯗꯤ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯊꯦꯡꯅꯕ ꯌꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯉꯝꯃꯣꯏꯗꯕ ꯑꯩꯉꯣꯟꯗ ꯋꯥꯒꯗꯕ ꯑꯩ ꯋꯥꯈꯜꯗ ꯅꯤꯡꯍꯟꯅꯔꯨꯅꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯗꯨꯗꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯀꯤꯒꯅꯣꯕ ꯄꯥꯎꯕꯨꯕꯁꯤꯡ ꯀꯤꯐꯝ ꯊꯣꯛꯇꯦꯕ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯑꯍꯥꯟꯕ ꯑꯌꯥꯠꯇ ꯈꯨꯗꯝ ꯎꯠꯂꯛꯄ ꯍꯧꯔꯛꯄꯗꯅꯦꯕ ꯀꯤꯕ ꯍꯧꯔꯛꯏꯁꯤ ꯃꯨꯁꯥꯅ ꯑꯔꯥꯟꯕ ꯇꯧꯔꯨꯔꯕ ꯃꯍꯥꯛꯇꯨ ꯅꯠꯇꯅ ꯇꯨꯁꯤꯗ ꯆꯥꯡꯌꯦꯡ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯔꯥꯟꯕ ꯇꯧꯔꯨꯔꯕ ꯃꯍꯥꯛ ꯅꯠꯇꯅꯅꯦ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯁꯤꯟꯗꯣꯛꯆꯔꯕ ꯑꯐꯕꯅ ꯐꯠꯇꯕꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯩꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯀꯣꯛꯄꯤꯅꯦꯕ ꯑꯔꯥꯟꯕ ꯇꯧꯔꯁꯨ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕꯗ ꯅꯤꯡꯍꯟꯅ ꯑꯩꯅ ꯅꯍꯥꯟꯗꯩ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨ ꯀꯨꯔꯥꯟꯗꯗꯤ ꯈꯪꯉꯦꯕ ꯌꯦꯡꯉꯨꯕ ꯀꯥꯟꯗꯗꯤ ꯑꯗꯣ ꯇꯣꯕꯥ ꯇꯧꯊꯣꯛꯑꯒ ꯍꯜꯂꯨꯔꯅꯣꯕ ꯏꯟꯁꯜꯂꯨ ꯅꯈꯨꯠꯇꯨ ꯅꯪꯒꯤ ꯊꯔꯛꯇ ꯃꯗꯨꯅ ꯊꯣꯔꯛꯀꯅꯤ ꯉꯧꯔꯣꯛ ꯉꯧꯅ ꯑꯅꯥꯕ ꯂꯩꯇꯅ ꯈꯨꯗꯝ ꯃꯥꯄꯜꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯤ ꯅꯪꯅ ꯎꯠꯀꯗꯕꯅꯤ ꯐꯤꯔꯥꯎꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯑꯣꯏꯔꯦ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡ ꯑꯗꯨꯕు ꯃꯈꯣꯏꯗ ꯂꯥꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯎꯔꯕ ꯈꯨꯗꯝꯁꯤꯡ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯃꯁꯤꯗꯤ ꯃꯤꯇ꯭ꯔꯪꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯐꯤꯔꯥꯎꯟꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯈꯤꯕꯗꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯈꯤꯗꯦ ꯃꯈꯣꯏꯗꯨꯕꯨ ꯈꯨꯗꯝꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯅꯨꯡꯗꯗꯤ ꯑꯆꯨꯝꯕꯅꯤ ꯐꯥꯎꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯐꯥꯎꯈꯤꯑꯕ ꯑꯩꯈꯣꯏꯁꯨ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤꯡꯁꯤ ꯂꯣꯏꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯃꯦ ꯑꯆꯨꯝꯕꯅꯦꯅ ꯐꯥꯎꯗ꯭ꯔꯅꯦ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯐꯥꯎꯅꯔꯤꯃꯦ ꯀꯜꯃꯥ ꯁꯣꯟꯕ ꯈꯣꯏ ꯑꯗꯨꯁꯨ ꯐꯤꯔꯥꯎꯟꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯅꯤ ꯐꯥꯎꯈ꯭ꯔꯤꯁꯤ ꯂꯥꯟꯅ ꯆꯠꯄꯗꯒꯤ ꯑꯃꯁꯨꯡ ꯊꯣꯏꯆꯠ ꯋꯥꯡꯆꯠꯄꯗꯒꯤ ꯌꯥꯈꯤꯗꯕꯩ ꯃꯔꯝꯗꯣ ꯃꯈꯣꯏꯅ ꯂꯥꯟꯅ ꯆꯠꯂꯨꯕ ꯑꯗꯨꯒ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅ ꯍꯥꯏꯗꯤ ꯇꯀꯕꯨꯔ ꯇꯧꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯌꯦꯡꯉꯨ ꯀꯔꯤ ꯄꯣꯂꯣꯏ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯣꯠꯄ ꯁꯟꯗꯣꯛꯄꯁꯤꯡꯗꯨ ꯃꯣꯏꯗꯗꯤ ꯃꯈꯣꯏꯁꯨ ꯌꯥꯈꯤ ꯆꯨꯝꯃꯦ ꯈꯪꯉꯦ ꯃꯈꯣꯏꯅ ꯌꯥꯈꯤꯔꯝꯗꯦ ꯃꯈꯣꯏꯗꯨꯕꯨ ꯍꯥꯏꯔꯁꯨ ꯈꯨꯗꯝꯁꯤꯡꯗꯨꯕꯨ ꯑꯝꯇ ꯌꯥꯗꯦꯕ ꯃꯈꯣꯏꯅ ꯑꯗꯨꯕꯨ ꯈꯨꯗꯝꯗꯨ ꯎꯠꯄ ꯃꯇꯝꯗ ꯅꯕꯤꯅ ꯎꯠꯄ ꯃꯇꯝꯗ ꯅꯕꯤ ꯁꯣꯏꯅ ꯑꯣꯏꯔꯛꯏꯁꯦ ꯃꯈꯣꯏ ꯃꯅꯨꯡꯗꯗꯤ ꯐꯥꯎꯈꯤ ꯍꯥꯏꯅ ꯃꯔꯛꯇ ꯖꯨꯝꯂꯥ ꯑꯃ ꯍꯥꯏꯔꯝꯕꯅꯦ ꯑꯇꯣꯞꯄ ꯁꯦꯟꯇꯦꯟꯁꯅꯦꯕ ꯃꯔꯛꯇ ꯅꯞꯄꯅꯦꯕ ꯁꯤꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯤꯇꯔꯦꯆꯔ ꯃꯑꯣꯡ ꯑꯃꯅꯦꯕ ꯁꯤ ꯈꯪꯗꯕꯅ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛ ꯃꯄꯨꯛꯅꯤꯡꯗꯗꯤ ꯐꯥꯎꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛ ꯄꯤꯈꯤꯕꯅꯤ ꯗꯥꯎꯗ ꯑꯃꯁꯨꯡ ꯁꯨꯂꯩꯃꯥꯟꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯖꯈꯤ ꯊꯥꯒꯠꯂꯤꯕ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯕꯨꯅꯤ ꯃꯥꯅ ꯃꯊꯛ ꯊꯣꯡꯅ ꯂꯧꯈꯠꯄꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯊꯥꯖꯔꯕ ꯃꯅꯥꯏꯁꯤꯡ ꯀꯌꯥꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯍꯣꯏ ꯑꯅꯤꯅ ꯁꯨꯂꯩꯃꯥꯟꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯖꯈꯤ ꯊꯥꯒꯠꯂꯤꯕ ꯁꯤꯅ ꯗꯥꯎꯗꯀꯤꯅꯤ ꯗꯥꯎꯗ ꯑꯃꯁꯨꯡ ꯁꯨꯂꯩꯃꯥꯟꯗ ꯁꯨꯂꯩꯃꯥꯟꯅ ꯗꯥꯎꯗꯀꯤ ꯁꯣꯇꯣ ꯐꯪꯍꯧꯈꯤ ꯃꯥꯅ ꯍꯥꯏꯈꯤ ꯑꯣ ꯃꯤꯁꯤꯡ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯦ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯣꯜ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ ꯄꯣꯠ ꯄꯨꯝꯅꯃꯛ ꯇꯁꯦꯡꯅꯃꯛ ꯃꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯊꯧꯖꯥꯜꯅꯤ ꯁꯤ ꯄꯨꯝꯕꯁꯤꯁꯨ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤꯁꯤ ꯅꯤꯡꯁꯤꯡꯍꯜꯂꯛꯏꯁꯤ ꯁꯤꯒꯤ ꯑꯌꯥꯠꯁꯤ ꯑꯩꯈꯣꯏ ꯀꯨꯔꯥꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯊꯦꯡꯅꯔꯁꯤ ꯁꯤ ꯅꯤꯌꯥꯃꯠ ꯑꯃꯅꯤꯗꯅ ꯁꯤꯁꯨ
ꯁꯤ ꯑꯜꯂꯥꯍꯒꯤ ꯇꯧꯕꯤꯃꯜ ꯈꯪꯒꯗꯕꯅꯦꯕ ꯁꯤ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯈꯪꯉꯦ ꯍꯥꯏꯔꯦꯅ ꯄꯣꯡꯊꯣꯛꯑꯣꯏꯗꯕꯅꯦ ꯀꯨꯔꯥꯟꯒꯤ ꯋꯥ ꯈꯪꯉꯦꯅ ꯀꯨꯔꯥꯟꯒꯤ ꯋꯥ ꯈꯪꯉꯦ ꯄꯣꯡꯊꯣꯛ ꯆꯣꯡꯊꯣꯛꯄ ꯌꯥꯝꯇꯦ ꯂꯥꯟ ꯆꯥꯟꯕꯤꯗꯕꯅꯤ ꯍꯥꯏꯕ ꯈꯪꯒꯗꯕꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯧꯖꯥꯜꯂꯦꯅ ꯇꯤꯜꯍꯟꯈꯤ ꯁꯨꯂꯩꯃꯥꯟꯒꯤ ꯃꯥꯡꯗ ꯃꯥꯒꯤ ꯇꯦꯡꯒꯣꯜ ꯖꯤꯟꯁꯤꯡꯒꯤ ꯃꯤꯁꯤꯡꯒꯤ ꯑꯃꯁꯨꯡ ꯎꯆꯦꯛꯁꯤꯡꯒꯤ ꯆꯠꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯄꯔꯦꯡ ꯄꯔꯦꯡ ꯁꯤ ꯑꯜꯂꯥꯍꯒꯤ ꯅꯤꯌꯥꯃꯠ ꯃꯌꯥꯝ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯗꯨ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯀꯛꯆꯦꯡꯁꯤꯡꯒꯤ ꯇꯝꯄꯥꯛ ꯑꯃ ꯌꯧꯗ꯭ꯔꯤꯐꯥꯎ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯃꯅ ꯍꯥꯏꯈꯤ ꯑꯣ ꯀꯛꯆꯦꯡꯁꯤꯡ ꯆꯪꯂꯣ ꯅꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯡꯗ ꯅꯈꯣꯏꯕꯨ ꯅꯦꯠꯈꯥꯏꯕꯤꯔꯝꯗꯅꯕ ꯁꯨꯂꯩꯃꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯇꯦꯡꯒꯣꯜꯅ ꯃꯈꯣꯏꯅ ꯈꯪꯕꯤꯗꯅ ꯀꯛꯆꯦꯡꯅ ꯍꯥꯏꯕꯗꯨꯅꯤ ꯁꯤ ꯍꯥꯏꯗꯤ ꯈꯪꯗꯗꯅ ꯃꯈꯣꯏꯅ ꯅꯦꯠꯈꯥꯏꯔꯝꯕꯅꯦꯕ ꯆꯪꯍꯧꯔꯣꯕ ꯑꯗꯨꯅ ꯁꯨꯂꯩꯃꯥꯟꯅ ꯃꯣꯃꯣꯟ ꯅꯣꯛꯈꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯔꯗꯨꯅ ꯑꯗꯨꯒ ꯍꯥꯏꯈꯤ ꯑꯩꯒꯤ ꯔꯕ ꯊꯧꯖꯟꯕꯤꯌꯨ ꯑꯩꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯖꯅꯕ ꯅꯪꯅ ꯆꯥꯟꯕꯤꯕꯗꯨꯒꯤ ꯃꯗꯨꯕꯨ ꯅꯪꯅ ꯄꯤꯕꯤꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗ ꯑꯗꯨꯒ ꯇꯧꯖꯅꯕ ꯃꯗꯨꯕꯨ ꯅꯪꯅ ꯄꯦꯟꯕꯤꯔꯕ ꯑꯐꯕꯁꯤꯡ ꯗꯨꯋꯥꯅꯤ ꯐꯖꯕ ꯗꯨꯋꯥꯅꯤ ꯑꯗꯨꯒ ترامبن أنعمت التي أنعمت علي وعلى والدي ꯊꯧꯖꯥꯟꯕꯤꯌꯨ ꯑꯩꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯖꯅꯕ ꯅꯪꯅ ꯆꯥꯟꯕꯤꯕꯗꯨꯒꯤ ꯃꯗꯨꯕꯨ ꯅꯪꯅ ꯄꯤꯕꯤꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗ ꯑꯗꯨꯒ ꯇꯧꯖꯅꯕ ꯃꯗꯨꯕꯨ ꯅꯪꯅ ꯄꯦꯟꯕꯤꯔꯕ ꯑꯐꯕꯁꯤꯡ ꯑꯗꯨꯒ ꯆꯪꯍꯟꯕꯤꯌꯨ ꯑꯩꯕꯨ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯅ ꯅꯪꯒꯤ ꯑꯐꯕ ꯇꯧꯕ ꯃꯅꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤ ꯍꯧꯔꯛꯄꯗ ꯍꯥꯏꯈ꯭ꯔꯤꯗꯨ ꯁꯤꯒꯤ ꯁꯥꯏꯟ ꯈꯨꯗꯝꯁꯤꯡꯁꯦ ꯑꯜꯂꯥꯍꯒꯤ ꯇꯔꯞꯇꯩꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯧꯖꯟꯕꯤꯌꯨ ꯑꯗꯨ ꯀꯔꯤ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯒꯗꯕꯅꯦ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯊꯧꯖꯥꯟꯕꯤꯌꯨ ꯏꯗ꯭ꯔꯣ ꯏꯗꯦ ꯀꯥꯔ ꯌꯥꯎꯗꯦꯕ ꯀꯥꯔ ꯌꯥꯎꯗꯦꯕ ꯑꯟꯗꯔꯂꯥꯏꯟ ꯇꯧꯔꯝꯅꯦꯅ ꯁꯤꯒꯤ ꯑꯜꯂꯥꯍꯒꯤ ꯅꯤꯌꯥꯃꯠꯁꯤꯡꯁꯦ ꯊꯧꯖꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕꯁꯨ ꯆꯨꯝꯃꯦ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧꯒꯗꯕꯅꯦꯕ ꯊꯧꯖꯟꯕꯤꯌꯨꯁꯦ ꯑꯧꯖꯦꯛꯅꯤ ꯁꯤꯅꯦꯕ ꯁꯤ ꯑꯥꯔꯊꯅꯦꯕ ꯍꯧꯖꯤꯛ ꯑꯅꯤ सी अर्थ से करिए ना हल्ली सीधा और दूसरा ऐ मेरे रब मुझे काबू में रख कि मैं तेरे और उस एहसान का शुक्र अदा करता रहूं जो तूने मुझ पर और मेरे वालिदैन पर किया है थाउजेंड भी होना हंबो आलमा पाई मादती की रब रोजान में आंदो अदुगे दमत शुक्रिया अदा तबुगी वखल दो मन पोखन दियो वखल दो थाउजेंड दियो थाउजेंड भी है तार दे करिया थाउजेंड भाई वो तार दी थाउजेंड वो तार दी करिया लाकनी नते थाउजेंड से थाउजेंड बसी ओइबा हल्ली बमा थाउजेंड बोला करमना हल्ली मुझे एन हन के दो आई वो काबू में रखा सी थाउजेंड भी होना हल्ले आई वो काबू आई सी मंगल है भी है दुनिया समझ फौजान दिन ते सी अर्थ से औजे नि सी अर्थ से फौजान ते लक्षण भी है ता आई वांट द शक्ति बिना भी है वो आई वांट थाउजेंड भी आई थमोय से द थाउजेंड भी हो दिना मा काबू पीबी हो आई थमोय से इपाय मा दा आई वांट पीरबन मैम से सी शुक्रिया तो सी शुक्रिया तौदबा ngambagi mawom तौदनबा पांगल तो ऐंगोंदा हपचिन बियो है पोलिसदा अदुनेबा आदि लोग थाउजेंड बियो है ना अदुगा औजेनिगा अर्थ थाउजेंड दोंदा ता थाउजेंड बायना अल्लाहगी हम मुसखर तवी जमीन आसमान नोंग से मखादा अनी की मथकता या आसमान ने जमीन ने की मरकता नोंग से ताहली नोंग से मुसखर तवी है ना सिसु काबू कंट्रोल दो लेहली काबू नंग सिदे लेंग बया मते ना लान थंबदुनेबा औ सकती बिबदुने नोंसित नोंसानी से नला तकी का तारकतना बतन आसमान जमीन अमसुंग नि था थाम जासी इंसान की दमक मुसखर ओरे इंसान की दमक सेवा ओय नाम होइदा थौजिल ले इंसान की सेवा तौदने
मान में उनकुम दे लेंग दब अदु मतलब करें सीने अदुदे इनके औजे नि सीने दे सखरा सीने दे सिसु अदु मी दे हाय ने सिसि मी पोइंट दा चंगहन बियो माना यंगसन की उचेक सिंगबु अदुगा हाय की उर्दू लोंदा करेना काबू ओहन बियो है बा काबू में रख आई थमोसी सीधा काबू ओहन बियो पंगल लेहन बियो काबू लेहन बियो काबू फंगन बियो कहीं तो होगी काबू फंगन बियो से कहीं नो अनस्कोरा तो बिमल खान नंगना अइगोंदा अमसुंग आइगी इमा इपादा तौबे सान मैम दो अदुगी शुक्रिया अदा तौबगी काबू लेहन तो सरा चल गया है ब्रा करी के ने से हो तो से तिले को माना यंगसन की उचेक सिंगबु अदुगा हाय की करिगिनो अइना उद्रिबसी सोंगारा बाबू नत्रगा मा याउखरब्रा कारक्तबसिंगी मनुंगदा ऐसे को अदि लाक्तबसिंगी मनुंगदा याउ से संगाय राबा ने है हुद ऐसे ने से जनर की मिसम अइना सोयदना वारक्कनी माबु साथीबा दंदीना नत्रगा अइना लेंथत्कनी माबु माना पुरक्त्रबदी अइगोंदा मयक सेंगनबा मरम अमा ये ले चाथोकने अदुबु माना सोंगाराबदुना पंकुई कुइना पंथदना यौरक्पदा हाइकी अइना खंगलक्ले नंगनादि खंगद्रिबा अदुबु अइ लाक्लिबनी नंगोंदा सब कइना शब्द की पाव अमा पुदुना सुमसोय सोयद्रा खुदक पे यौजलइनि पावम पुरा लाइनि तसेंगनमा अइना थेंगनरबना मदुदा नुपी अमना मखोयगे मथक्ता लै ngakpa मंगोंदा पिबिखरे पोट खुदिमक अदुगा मागी लै अचौबत तांबल अमा अइना थेंगनखि मा अमसुंग मागी मिसिंगना नुमित्ता खुरुम्बा अल्लाहबु थमलगा लैतेंबिखरे मखोयदा शैतानना मखोयगे थबकसिंगदु अदुगा थत्पिखरे मखोयबु अचुम्ब लंबीदुदगी अदुना मखोयसी लमजिंग फंगद्रिबनी ममा